ꯑꯩꯁꯦ ꯍꯌꯦꯡꯗꯤ ꯖꯦꯜꯗꯒꯤ ꯊꯣꯛꯂꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯗꯥꯏꯗ ꯂꯩꯕ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤ ꯊꯕꯛꯀꯨꯝ ꯑꯩꯕꯨ ꯑꯃꯨꯛ ꯆꯠꯁꯤꯔꯥ ꯐꯠꯇꯦ ꯈꯪꯂꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯝꯕꯤꯈꯤꯕꯅꯤ ꯑꯩ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯅꯠꯇꯅ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯔꯨꯒꯗꯒꯦ ꯆꯠꯄ ꯇꯥꯕꯅꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗꯨꯗ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯑꯩꯁꯨ ꯆꯠꯄ ꯇꯥꯕꯅꯤ ꯑꯩ ꯇꯨꯝꯃꯣꯗꯅ ꯀꯔꯤꯒꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯤ ꯍꯌꯦꯡ ꯊꯣꯛꯂꯒꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯇꯨꯝꯊꯣꯛꯅꯕ ꯇꯧ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯅꯕ ꯁꯥꯔ ꯑꯩꯒꯤꯕꯨ ꯑꯍꯤꯡ ꯍꯥꯏꯕ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯀꯔꯤꯕꯨ ꯈꯦꯟꯅꯔꯤꯕꯒꯦꯅꯦ ꯑꯩꯅ ꯇꯨꯝꯅꯤꯡꯕ ꯀꯥꯟꯗ ꯑꯗꯨꯃꯛ ꯇꯨꯝꯃꯤ ꯉꯁꯤꯁꯨ ꯉꯁꯥꯏ ꯅꯨꯡꯊꯤꯟꯅ ꯑꯩꯗꯤ ꯃꯌꯥꯝ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯑꯁꯤꯃꯛ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯖꯦꯜ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯛꯂꯤꯕ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯑꯩꯉꯣꯟꯗ ꯂꯤꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯑꯋꯥꯕ ꯋꯥꯔꯤꯕꯨ ꯀꯅꯥꯅ ꯇꯥꯅꯤꯡꯒꯅꯤ ꯃꯌꯥꯝꯅ ꯇꯥꯕ ꯄꯥꯝꯂꯤꯕꯁꯤꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯤꯒꯤ ꯋꯥꯅꯤ ꯂꯥꯏꯔꯕ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕꯨ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ ꯆꯥꯎꯕ ꯑꯩꯁꯨ ꯃꯤꯅꯤꯅꯦ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯟꯅ ꯎꯕꯗꯨꯁꯨ ꯂꯥꯟꯒꯅꯤꯀꯣ ꯅꯪꯒꯤ ꯋꯥꯕꯨ ꯇꯥꯕꯤꯒꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯅꯪꯅ ꯊꯦꯡꯅꯗꯕꯅꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯄꯣꯊꯥꯖꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯁꯥꯔ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯗ ꯁꯣꯏꯗꯅ ꯂꯤꯖꯔꯒꯦ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯖꯦꯜ ꯁꯦꯟꯅꯕ ꯑꯍꯜ ꯑꯗꯨꯗ ꯂꯤꯔꯝꯃꯤ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯃꯔꯛꯇꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕꯕꯨ ꯉꯥ ꯌꯣꯟꯕꯅꯤ ꯆꯥꯎꯕꯅ ꯉꯥ ꯐꯥꯔꯨꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯉꯥꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯤꯌꯥꯝꯅꯁꯨ ꯉꯥ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ ꯉꯥꯁꯦ ꯉꯁꯤꯗꯤ ꯏꯐꯥ ꯐꯥꯗꯦꯗ ꯑꯩꯁꯦ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦ ꯉꯔꯥꯡꯒꯤꯁꯨ ꯈꯔ ꯂꯩꯍꯧꯕꯅꯤ ꯁꯤꯁꯤꯒ ꯄꯨꯜꯂꯗꯤ ꯁꯣꯏꯗꯅ ꯌꯥꯝꯃꯅꯤ ꯌꯨꯝ ꯍꯟꯅꯕ ꯇꯧꯒꯦ ꯌꯣꯟꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯉꯥꯁꯤꯡꯗꯨ ꯃꯅꯝ ꯅꯝꯕ ꯇꯥꯔꯦ ꯆꯥꯎꯕ ꯅꯪꯒꯤ ꯉꯁꯤꯒꯤ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯀꯗꯥꯏ ꯑꯩꯒꯤꯁꯨꯅꯦ ꯀꯦꯖꯤ ꯑꯃꯗꯣ ꯍꯦꯛ ꯑꯣꯜꯂꯛꯑꯣ ꯇꯥꯗ ꯉꯁꯤꯗ ꯐꯥꯕꯅꯦ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯑꯗꯨꯅꯅꯦ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤꯕꯁꯦ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ ꯌꯥꯝꯅꯁꯨ ꯆꯥꯎꯏꯅꯦ ꯀꯗꯥꯏ ꯑꯣꯜꯂꯣ ꯑꯗꯣ ꯄꯩꯁꯥꯁꯤꯗꯤ ꯁꯨꯔꯛꯇ꯭ꯔꯦ ꯆꯥꯝꯃꯁꯤ ꯍꯥꯟꯅ ꯄꯤꯔꯝꯃꯒꯦ ꯑꯋꯥꯠꯄꯗꯣ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯑꯒ ꯄꯤꯔꯒꯦꯀꯣ ꯍꯣꯏ ꯇꯥꯗ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯄꯗ ꯑꯗꯨꯝ ꯄꯥꯏꯊꯣꯛꯄꯤꯔꯛꯑꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯁꯦ ꯅꯨꯄꯤ ꯄꯩꯁꯥꯁꯦ ꯍꯥꯞꯆꯤꯜꯂꯣ ꯅꯤꯡꯊꯤꯅ ꯊꯝꯖꯜꯂꯨꯀꯣ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯥꯎꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯉꯥ ꯑꯗꯨ ꯂꯣꯏꯅ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯕ ꯃꯇꯨꯡꯗ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯆꯥꯎꯕꯅ ꯑꯌꯥꯝꯕ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯑꯗꯨꯃꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ ꯉꯥ ꯌꯣꯟꯕ ꯑꯗꯨꯁꯨ ꯆꯥꯎꯕ ꯃꯊꯟꯇꯅ ꯑꯗꯨꯃꯛ ꯌꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯇꯨꯁꯤꯟꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯂꯦ ꯑꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯥꯗꯨꯅ ꯂꯩꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯉꯥ ꯐꯥꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯁꯤꯟꯅꯕꯗ ꯀꯣꯟꯅꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯥꯎꯕ ꯃꯤꯉꯣꯟꯗꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯝꯕ ꯆꯥꯎꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯐꯠꯇ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯔꯨꯕ ꯂꯩꯅꯥ ꯑꯣꯏꯕꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯎꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯅꯥ ꯈꯨꯟꯕ ꯌꯨꯝ ꯑꯃꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕ ꯇꯧꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛ
ꯗꯟꯗꯤ ꯐꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯖꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯁꯥꯔ, ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯏꯕꯗꯣ꯫ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯏ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯦ, ꯑꯗꯨꯕꯨ ꯑꯩ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯜꯂꯨꯕꯗ ꯏꯁꯥ ꯏꯊꯟꯇꯐꯥꯎꯗ ꯑꯀꯤꯕ ꯐꯥꯎꯖꯩ꯫ ꯆꯥꯎꯕ, ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤꯅꯦ ꯉꯁꯤ ꯎꯔꯤꯕꯁꯦ꯫ ꯈꯥꯡꯕ ꯇꯥꯕꯅꯤ, ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯄꯣꯛꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯈꯥꯡꯕ ꯇꯝꯕ ꯇꯥꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯁꯨ ꯖꯦꯜꯗꯒꯤ ꯊꯣꯛꯂꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯔꯒꯅꯨꯀꯣ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯁꯥꯅ ꯍꯣꯠꯅꯖꯗꯨꯅ ꯅꯨꯡꯉꯥꯏꯅꯕꯗ ꯍꯣꯠꯅꯧ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯒꯅꯨꯅꯤꯀꯣ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯆꯥꯎꯕ ꯉꯁꯤꯗꯤ ꯖꯦꯜꯗꯒꯤ ꯃꯍꯥꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯁꯨ ꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯇꯧꯔꯨꯕꯗ ꯃꯌꯨꯝꯗꯨ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯥꯎꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯌꯨꯝꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ! ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯁꯣꯡꯖꯜꯂꯦꯅꯦ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯥ? ꯑꯩ ꯂꯩꯔꯔꯣꯏ꯫ ꯌꯨꯝ ꯑꯁꯦ ꯑꯗꯨꯃꯛ ꯅꯥꯏꯇꯣꯝ ꯂꯩꯖꯍꯧꯔꯁꯅꯨ꯫ ꯑꯩꯗꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯗꯨꯅ ꯉꯥꯎꯆꯠꯅꯅ ꯁꯨꯝ ꯆꯠꯄꯗꯒꯤꯗꯤ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯍꯥꯛ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯅ ꯊꯨꯡꯂꯨꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯔꯤꯃꯠꯇ ꯊꯤꯗꯕ, ꯀꯠꯊꯣꯛꯄꯅꯗ ꯃꯁꯔꯨꯛ ꯑꯣꯏꯔꯕ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯑꯍꯜꯗꯨꯒꯤ ꯄꯩꯁꯥꯗꯨ ꯊꯤꯜꯂꯨꯔꯕꯔꯥ? ꯍꯣꯏ ꯀꯀꯥ, ꯑꯩ ꯉꯁꯥꯏꯅ ꯊꯤꯜꯂꯨꯔꯕꯅꯦ꯫ ꯑꯗꯣ ꯀꯀꯥ, ꯑꯍꯜꯗꯨꯅꯁꯨ ꯀꯀꯥ ꯊꯣꯏꯕꯗꯣ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ ꯍꯥꯏꯍꯧꯕꯅꯦ꯫ ꯑꯩꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯦ꯫ ꯑꯗꯨ ꯅꯪ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯇꯣꯛꯂꯒ ꯂꯩꯔꯝꯃꯣ꯫ ꯑꯩꯅꯦ ꯊꯦꯡꯂꯛꯀꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯅꯪ ꯂꯥꯝꯂꯕꯗꯤ ꯑꯗꯨꯃꯛ ꯆꯥꯔꯒ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯀꯀꯥ, ꯑꯗꯣ ꯌꯥꯝꯗꯤ ꯊꯦꯡꯕꯤꯔꯛꯀꯅꯨꯀꯣ꯫ ꯀꯀꯥꯅ ꯃꯤꯒꯤ ꯈꯜꯂꯤꯀꯥꯟꯗ ꯏꯁꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯂꯩꯔꯝꯃꯣ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯊꯣꯏꯕ, ꯃꯤꯌꯥꯝꯒꯤꯅ ꯀꯀꯥ ꯊꯣꯏꯕ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯉꯥꯡꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯔꯥꯖ ꯀꯧꯏ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ, ꯆꯥꯛ ꯏꯁꯤꯡ ꯇꯣꯡꯕ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯁꯤꯅ ꯅꯨꯄꯥ ꯃꯆꯥ ꯔꯥꯖ ꯑꯗꯨꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯕꯨ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯏ꯫ ꯃꯌꯥꯝꯒꯤ ꯀꯀꯥ ꯊꯣꯏꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯄꯦꯟꯊꯣꯛꯄ, ꯀꯠꯊꯣꯛꯄꯅ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯌꯨꯝꯗ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯔꯩꯕꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯃꯤꯉꯣꯟꯗ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯣꯏꯕꯒꯤ ꯊꯃꯣꯏꯅꯤ꯫ ꯁꯣꯝꯗ ꯆꯥꯎꯕꯗꯤ ꯈꯨꯜ ꯑꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕ ꯊꯛꯄ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯄꯣꯠ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯉꯥꯡꯅꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯊꯦꯡꯕ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯀꯥ ꯊꯣꯏꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯆꯥꯎꯕ ꯑꯗꯨ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯏꯕꯗ ꯀꯤꯍꯟꯕ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯥ ꯑꯊꯛ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣꯅꯦ ꯑꯃꯨꯛꯇ꯫ ꯅꯪꯕꯨ ꯅꯍꯥꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯂꯥꯛꯎ, ꯉꯥꯏꯍꯥꯛꯁꯤꯗ ꯐꯝꯈꯣ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯈꯣ꯫ ꯀꯀꯥ ꯊꯣꯏꯕ, ꯃꯌꯥꯝꯒꯤ ꯀꯀꯥ ꯊꯣꯏꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯪꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯨꯅꯗꯤ ꯅꯪꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅꯕꯨ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯊꯧꯖꯥꯜ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯀꯥ ꯊꯣꯏꯕꯁꯨ ꯑꯐꯕ ꯀꯌꯥ ꯑꯣꯏꯔꯣꯏꯀꯣ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯁꯣꯏꯔꯕꯅꯤ, ꯂꯥꯜꯂꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯏ꯫ ꯃꯁꯤꯅ ꯑꯩꯒꯤ ꯄꯦꯟꯊꯣꯛꯄ, ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯃꯨꯡꯁꯤꯗꯒꯤ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯂꯩꯇꯦꯅꯦ꯫ ꯀꯀꯥ ꯊꯣꯏꯕ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ꯫ ꯑꯗꯨꯝꯅ ꯃꯣꯊꯦꯝ ꯇꯧꯔꯒ ꯃꯤꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯀꯥ ꯊꯣꯏꯕꯁꯨ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯗꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯁꯨ ꯁꯤꯒꯅꯤ, ꯑꯩꯁꯨ ꯁꯤꯒꯅꯤ꯫ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗ ꯀꯌꯥꯝ ꯀꯥꯏꯕꯒꯦ? ꯀꯀꯥ ꯊꯣꯏꯕ, ꯃꯗꯨ
पैसा पाइबा नखोइगी ताटनी लाइरबा अखोइददी मदुगी मिनिंगसिदो कनानासु उपिगिदे नखोइना तौरिबा अदुदी ताटनी इबुंगो नंगना खलिबा अदु चुम्मी अदुबु मिपुंग खुदिमक अदुमना लौनम्बा फत्तबा ngakतनी हाइबदी लानगनिको कका थोइबा अई हौजिकती कनापुसु थाजद्रे अई नुपीना यामना वाना नादुना लेरिङै अइना पैसा पाइबसिंगदा अइगी मतेंगीदमक्ता नीबा चचरुइ अदुबु मखोइना ताथि थावइना तौबिरकिबा अइना ngang वाबु ताखिदबा मदुना मरम ओइरगा अइ असे असुमना मिफत्तबा ओइखिबनी मखोइनासु अइबु जेलदा थमखिबने हौजिकती अइ कनागी वाबुसु ताररोइ असुमना मखोइ अनि यामना कन्ना ngangnaraglammi थोइबा अदुना चावबगी थमोइदु फादरगा हौखिबा वारिसिंग अदु लिहल्लमी चावबनसु थोइबदा मागी हौखिबा वारी अदु लोइना लेरमी असुमना हाइरकपदगिदी चावबसी कनानो हाइबसी थोइबसिना खंगले अदुदगी थोइबना मखा तारई चावबा नंगद नतिने वारिबसे येंगु अइगिसु अइगी नुपी अइगी इचा लोइना लेखिद्रे अइ तोमतनी हौजिमक लेरिबसे अइगी सेवा तौबिनबा हाइदुना अंगांग अमगा लेरि अइखोइ अनि खतनी नंगना वारिबा दुगुम अइसु वारिबनी अदुबु अइ नोमता फत्तबा थबक तौगी खनखिदे अदुबु मतम लेरि नंगना फत्तबा थबक तौरुरबसु हौजिकती नंग अफबा मी अमा हाइबदो ओइगदबनी फत्तबा थबक असे कैदनुनुसु नंग खोंग थांजनगी हाइबा बाव हेक खल्लोइदबनीको असुमना थोइबा अदुना मिनिंगसिगा लोइनना चावबा अदुदा निंथिना वारी साबिबदगिदी चावबा अदु वाखल तारकपगुम तौरकलमी थोइबना अचा तक पुतोक्तुना चावबा दुबु निंथिना पिजबिरे चावबा नंगना लेके हाइरबसु मफम असिदा अदुमक लेओ अदुगा नंगना चटके हाइरबसु अदुमक चटखो अदुगा नंगना दरकार लेरबदी अइगी नाक्ता अदुमक लाओ कका थोइबा अइ ngasiगीदी चटलगे अइना हयेंग दरकार लेरबा मतमदा कका थोइबगी नाक्ता सोइदना लाक्चगे ngaiko चावबा अइना ngasi नंगोंदा पीनबा करिसु लेते अदुबु से सनागी गाड़ी असे मसीमदी पुखो अइना अइगी नुपीदुमक खल्लगा महांगना पामजना सिखिबसे अइना ngasiमक अदुमक थमजबनी अइगिदी मसी नक्तना ngasi नंगोंदा पीनबा करिसु लेते से मसी पुरगा नंग चटख्रो असुमना थौजालतना थल्लबा थोइबदुना चावबदुदा सनागी गाड़ी अदुबु पिरम्मी फजबा वाहितना मीबु वारु वातेमबना चावबदुसु हौजिकती मंगोंदा फत्तबा थबक हाइबदु अमुअना तौगी खनखिद्रे चावबदुनसु कका थोइबगी युमदा लाक्तुना महाकी मयुमदा लेररे अदुगा थोइबगी लेजरिबा इंकोल संबलसिंग अदु महांगना सेनदुना मही मरोंग कया अमसु पुतोक्तुना खुल अदुदा मखोइ अनिना मतेंग कया अमसु पांगबा ngamjare असुमना चावबा अमदी थोइबा कथोकपतना मसक ओरगा मखोइ अनिगी पुंसी अदु लेनखिरमी